Home Minister na lusingba MLA sing na Kamjong District ki phibam yengsingkhri KNA-B na chathabani haibagi official report fangdri evidence phanglaga di union lengak tok wakat khani tha asigi tarit ke ayu angan badigi hauraduna Myanmar base tawba KNA-B gi masing yamlaba militants na ngamkai lansilaktuna Kamjong District ki namli wangli amasum jet charona sing kul sing sa tharaki ba akan be attack mayuk na khiba kul ahum sida ngarang Home Minister Gobidas Konthaujan lusingba MLA sing satuna etek mayuk naraba kunja sing wari sanakhibaga loinana paumi sing na Home Minister da thauduwasi Myanmar base toba KNA-B amasum PDF na satakhiba oigadra haina hangba wahangi pakomdadi official oiba report fangdri haikibaga loinana karigumba evidence sing phanglabadi union lengakta wakat kani haina phongdokhri Ngarangi khongsada sida saruk yakhibe MLA singi manungda TS Bisorjit, TS Arun Kumar, Ramuiba, Kasim Basum, Laisio Kaising, Abdul Nasir Masum, community leaders sing yauna lengaki official sing sutloinaki. Khongsada sigi mangoinana Fungyar ACG MLA Laisio Kaising di nahandagi Kamjong District Station tautun laikhibene hari. Home Minister na nambasi khulenda leibe MLA sigi yumda Laima Sien area diki lakpan nupi kunjasan ki maphamda thawdok asigi matangda lainga ki maikai diki haksina lawi haina phongdokhi kunja nupi singi maikai diki na Assam Rifles thajabat ngamdre haiduna makoi bu lakthokpina ba demand tokhi kunja nupi sing phongdokpa masu makoi na mayukna ba Khudong sadaba sing Home Minister na munna takhi MLA TS Bisorjin asu asiguma lebakthi ba thawdok sing asi singa masum tam miyamna thengthang kerakta thengnaраklabani haiduna miyamna lainga ta thajaba thambiyu haiba matungda aphabu erakani khanbiu hanasu apel tawki Home Minister na maki khongset asi Chief Minister gi maikai digi singa masum tam gi miyamna mayuk narakliba awana sing yengduna silakpane hari Assam Rifles lakthok piu haibu wakat ki matang na makna hai dimana sigi matang di central government ki thausil manung sanbina Ayaki maikai digi warep lau bangam di masum state asigi su security personnel singi masing waleki Kolkata da West Bengal gi anabu Chief Minister wasakpagi thoram yawu sakhibadagi Chief Minister Y Kemsa lakpangam dabani haina su phungdokladuna lainga ki maikai digi ehenba force sing thazilakpaga loinana AR na su kunja sing muningthina loina binaba haigenaki ngamkhai ngakpagi thabak BSF ITBT amasum CRPF ta thaudang laholagani haibigi wafam phongdokladuna kunja nupi sing su security fencing ama oiri bangang khoida sambal khabagi thabakta ayet apan PB ga nomaki Chief Minister halaklaba matungda makhatana khana nainabigi mifam sing soidana pangthokani haibigi thajabasu pinamki Home Minister na lusingba mihut sing na thaudok thokiba namli wangli amasum sorogi mafam sing hakthengna satuni yengki Namli da tim masu bumba phamadu gi kunja singa masu Myanmar gi refugee singna taram okhi Chief Minister ga tanaduna lengan refugee singbu mating pangna ba thabak lakhotлагani haidaduna Myanmar gi miyoi singna su ingta pa hanjin hanana ba hotnaba mating pangbiwai ki kunja nupi singna pirakpa memorandum amagi matangdari Home Minister na wafam madu Chief Minister da yoholagani ki Ngarangi khongsada sida Home Minister na phongdokhiba wafam singi manungda khwaidigi maru oiribadi thokriba thawdo odu security gi maikedi ahoba leibadagi ni haibu wafamda yaningba phongdokhi loinana asiguma thawdo asi makhatana thogandana ba lainga ki maikedi gi hotnaragani haibigi thajabasu pikhibasini hari KNA-B gi attack mayok naraba Kamjong gi miyamda global Naga forum na mateng pangadori KNA-B na pharaga purbu tangkhul nupi Olina Ningsen Assam Rifles na rescue tokri AMSU MSF Desam Suk amasum AMS na Kamjong District ki khul ahungi khunjasingda tengbang polam sing khusinakri tha sigi tarit ke ayu angan badi hauraduna Myanmar base toba KNA-B gi afaba makal gi kusukulai paiba masing yamlaba kedar singna ngamkai lansilaktuna Kamjong District ki namli wangli amasum Zet soro na singba khul ahungi khunjasingda akan me attack sathaduna asu open yaholamba khul ahungi puna yum kunthra rom mai thadoklamba masu khunjasingi gari asauba masu masa yauna postai kya munduna puki thawdok sing mayuk nabadagi haujik phawda safagadaba maphamda punsinaduna lairakhiba khul ahungi khunjasingda angama mating panglagani haina global Naga forum GNF na phongdorakli Forum asina Kamjong District ki Zet Soro khulda leiba yum satret rongi manungdagi kungani thoi mai thatokri aduga wangli gina
yum sahunga yankai rongi manungdagi manga ama ara thuolambada natana namli da yum saniga yankai rom leibigi manungda ahum mai thadoklamle haina phongdorapaka loinana mayum mai ke leijadraba masumau sagumna masagi mayumda leiba ngamdabadagi lanjenaraba khul ahungi khunja singi dama sana thaknaba polam phirol amasum hidak langthakna singba yauna angama mating pangana hena phongdorakri forum masina wafam singasi phongdorakpadagi ngaranu midang pung 3:40 rom tarakpada media amana forum sigi ko convener Rosemary Zobi suga telephone wari sanaduna KNA-B na kamzong district ki khulhum ni satharamgi attack asina maram oiraduna khul singa sigi nupi angang yauna miyoi kya lanjen narabagi hainanki wang asigi pakhum de sab sab lanjen naraba kunja singi masing hauzuk phawbi oina laitri kamzong district gi khomjinana bo hotnari hairaki loinana global naga forum asi Nagaland gi Kohima de headquarter oina laibani forum asina Manipur amasum north eastern state sing de laiba naga singi khaktanatana laiba asigi mapanda laiba furup asigi miyoi sing awa ana tarakpada mating pangduna lakli maram asina KNA-B na tha asigi tareta akan be tek sa tharambadagi yum kai mai saktuna masum thugayan khaidun ama ada thoklaba khul ahungi khunja sing maral matum manglaba singda angamba mating pangnanaba miyamdagi mating loba hawri haina phongdorakhi forum asina kamjong district ki khul ahungi khunja singda sialama sum potchai gi mating pangani masigi damak lanai miyoi sing lup sing sir sing amasum furup punamaki miyamda mating pangbiu haina su apel tawba hawri haina su phongdokhi amaromda KNA-B na satharakiba akan be attack asigi manungsana makhoina village volunteers eastern zone BBEZ kusamnaduna namli khuldagi phaduna puruba tangkhul nupi olina ningsen budi ngang thadorakpadi Assam Rifles na rescue tawre hadi hiramasigi matangda IGAR short ki sirola manahai phaduna puruba nupi asigi mapuroiba si village headman oibaga loinana nupi asibu kusinabigi thoramda CSO singi mihut singsu yakhi nupi asi hek thadorakpa mahaki imungi amasum CSO ki mihut singbu sasata lebi ER gi unit headquarter puraktuna aiba se sanga loinana formal oina kusinabigi thoram pangtokhi thoram asi pangthoklaba matungda nupi asi gi imungi miyoi sing village headman amasum CSO singa loinana tangkul nupi asi gi khul odiba khangpat sakri hena supungdorakli eti adu sa tharingai gi manungda su AR na tuan ba multiple rescue teams sing deploy toki eti aduna sugolaba yum tara kan bagaloina misam sing su manak nakpa saphagada bama phamda thamki nupi amasum angang yauna lanjen naraba khunja taraga manga rescue tawduna aloyoda lebi AR gi kemna mateng pangki makhoi gi manungda nupi amabu kudakta first aid pibaga loina medical gi mateng su pangki haina phongdurakli loina KNA-B na satharam kiba akan be attack mayuk naraba Z0 wangli amasum namli khulgi khunja singda MSU MSF desam suk amasum AIMS na chingba mahairu lup tarukna seng hawai tilhau alu amasum asa thauna singba khul ahungi khunja singda tengbang khri haidene su pawusta makhata na phongdorakli mayamna toina hangduna lakpa bio 360 gi coaching karamba matamdagi haugaduina khawrangna ngainariba detail makhad leijari NET 2027 gi biology foundation course sarjayentagi bio 360 NET success center da lakliba june gi first week tagi haujaragani biology gi oina NET ki special center oiriba yamna trusted oiraba bio 360 gi class timing si ayuk amasum numidang wairam base ani thokna tawjagani coaching center sigi oina yam special oiriba feature amana fee tangi habigi awaba leidaroi adomna pamba affordable fee soidan oiragani NCERT based study material regular test series NCERT line by line coverage 9-month foundation course plus 2 months revision course yauna ahenba special features and pigadori ahanba lakpadani hena khudong saba pijagani haujamak pau phobiro akhoi telephone number di 8575587677 ni akhoi gi address na kaisampat laimajam laikai len 3 ni koki gi lan apik palan nati sahi ahum helab lani panthau nupi angang nupa saribani masa phawbu ubu phangdana siribani siriba singse lan madi amata nati apik palan oiramloi loishinba ngamdraba lan wangang khudimakta la loishinaba ngangbada loishindraba wa oibasinadi akhoi khonjel thona wa ngangbagi matam loiri thamoi manungna wa lepagi matam oiri maite akhoi
mayon sumna sasi asumba mayondi leitaba nati lei Laipak sigi thausil puri bai khoina su khangdaba nati khangi isana yaningna haidokhibu wahai haiba lei yaningdana ngangthokhibu su leitaba nati isagi thamoida namthak tawroisi sengna sumna ngangsi isana ngangbu wahaibu isana yaningdraba miyamna karamna yaningdoino miyam yamna singmani asumbu wa ngangba ngamdaba haibasi akiba ama leibadigi ngangthokpa ngamdabani maikai khudingda akibana pungkoi koi singkhri akiba haiba kihanba ngambasi asumbagi masak oiragadi aikoi punamoksi afabu oirakani saiganba ojabu aikoina kijai ojana paradu farao haibada phadaba ngamde mahairoi oiringaida asuk chawkhraba awang nopok maikai sida Kawba leitana lehoragadaba puwari gi maramna kuki gi lan apikpa lan nati sahi ohum helaba lani haina nongpok singu thong maitei laikol thalo sipi lok seloi lamai sing imphal nongpok ta leiriba laigoiba panthawna fongdokri wathok ti loiba naidi akibi gi masangni tariba paw akhoi gi damaktani miyam gi kholaw paromdom gi nati sainadi isa gi hekto ekhi Maitei khoi wangang haisi wahai sidi wahai hingi thang mayadi pangbasu yawi tamasin khoibasu yawi aikoina ngangthokhiba chinsidi yamna thawi mi hatpa ngami mi inthuba ngami maphamsida ngangkhiba wasi male mapum khudimakti yawba ngami maitei lol nganglakpadasu maitei lol sumna ngangsi mitokki lol ngangbadasu mitok khangnaba ngangsi Thawdok khangna thawdok tugi maramda chepawda iraklibadugi phiban manungda wangangsi ngangthokpo wahida thawdok ki matangda wanganglakpada ataba ikhoina midu mapung phadan ohali mayai tangba lawba ngamba haibasi laipoka pangkhakni mi amane hekta lawba ngamba nati laipoka pangkhak oiraba mi makok haibasidi lairik haitaba ikhoigi mafamdadi lairik mayek ui maitei aikhoi saunaroisi Miyam tilakpada wangangbada mina khubak khurakpada aikoi haraurunu khubak ki makholdi ama khaktang tabani marau yamna yambani satkhro haibigisu khubak khubani wangangba soirakpada nahakta satkhro haibigisu satkhibigi nungaibigisu khubak khurakpani mikok mithoi lel oiriba singnasu khubak ki makholas tasi khubak ki makhol lausi khubak ku ikai khumnasi mina khubakni Mi amana yaki baibasi laina yaki baga pangkhakni mi amana yaki dabasi laina yadrabani ekoi haiba apunba maitei ekoi na sagalasi maitei lolgi kholaw di samane nungai bigi khunjel sumane kappa sumane maitei lol ngangli ba ekoi na maitei laining ninglasi maitei oirasi haibadi yadi maitei si ngasi gi awaba taribasi maitei ni Aikoi masil yamna khatnabigi mawongda uhali imung khatnabada laikai khangkhini haiduna yamna wanarami mi takhini wakana ngangnaganu hainaba maitegi mahingloni masigi satna lon sidadi pungjaw thinda khangnai senai hunai khatnaba migi mamai miyam aikoina loina unai oidaba ngangbugisu aikoi taba phangi asumba ngangbugisu aikoi taba phangli wagi waroisini ngasi phawbad laiti pham pairingaida luisingani hairambadu pham adum taki anaubana su luisingani hairi langi waramda wadi ware maitai khoisi asumba ngangba migi masak mangkhrabagumle maitai sak thongbagi ayuki numidangi matam sumangsilakli maitai sak sumangsilakli maitai gi pukham tengkot sumangsilakli imai pa ipu event sibada phawa pi darakli maitai gi minungsi gi pi sumangsilakli miyoi bai khoi sidau leire amhani hairaga minungsi gi mamal lehelakli aina khangjaba aina pangthokpa masinlon gi manungsana maitai lining hingkatnaba pangthokpa sida sial sangi pangal thauna loksing sangi matam sangi lyric sangi mi su mathoktai akhang kan basu leitaba yadi thaksil gi poram su khangdaba yadi mai ising nungsit malem laipak laitum utek watek thang ten thaudu nungdumna singba mayamama sangbasigi manungda pauksi amasum ahiba aman iriba wahaisigi mayek masolda yengsinba masangi telaba mi khrada maitai lining hingkatnaba honabasida phizet manadabasu yadi thausil khangdabasu yadi pandam leitabasu yadi mi su watpa yadi amasum phampham phida khangandabasu yadi thausil gi pandam su khangandaba yadi thausil sibu pamhandabasu yadi maitai gi lanchang mai paknaba sangsinbada yeknabasu masak khangdoktaba yadi
Meitei na Meitei gi laining ning si haibada yadriba Meitei sing Meitei oisi haibada yadriba maram na karigino Meitei khusi sahi tere khuntak gi wari di ning sing laga Meitei na Meitei oidabi gi maram hangningai oi wanga sigum na tialaba mikop khrada nungai bana chama gi manungda tari ni Meitei oibi gi laibak laisa nambasi na Meitei ni malem imabu laibak tanambasibu iraipak iramdambu nungsina namjabagi masangni yekna bana Meitei na Meitei oibada yekna basada marifu tara homdoi di oi masigi khudam dadi angka mayekna takpani khangnaraba oibana Meitei oidriba karigino aise khangmina basangi asigumba saina saithing kya phanglaba sinadi kokina Meitei da landarakpasi sel akupadi oiramloi India lengak lonsu sel tingwi yaba makai tinglamgani koki su Meitei su India gi masani koki misendi India gi manungsa loi Meitei koki khaktagi awaba nati Manipur sida khundari bami khudimak loina warangani national highway da satpa phangdaba singna ware satpa yari basingna nungairi Meitei khoi khatna roisi chaina roisi chinjak da phataba sara roisi lamchat kam roisi nupi nupa sana yunai roisi ima singsu pibuk taplasi imung amada nupi na mahi langlabdi imung adu kangkhong sai haina panthau na makhataki KNA-B ni singnaba singna Naga gi yung kuntra mai thadoklamle phajuluba Naga nupi security singna rescue tawba ngamkhri mapa lebak tagi landarakli bisingi mathakti action lokhatlu UNC Koki National Army Burma KNA-B ni haina singnaba singna Soro Wangli amati Namli khul ahum asiriya punna yung kuntrarom mai thadokduna mangan takhalamkhre haina D Global Naga Forum GNF ki mekedi ki fongdorakli nakalamarom dana Myanmar based of Kulai Pai bising na landarakli bising sigi matakta atuba matam the military action lokhat kadabani haina United Naga Council UNC ki mekedi ki demand torakri report isu ki matu ina Myanmar border mayada leiriba Kamjong district ki manungsanba Soro Khulda punayum satret lay matugi manungda yum kungani thui mai thatolongki Wangli khulda punna yung sa hunga yangkhairom laibigi manungda yung mangarom ama ana tholamki loinana namli da punna yung sane gi yangkhairom laibigi manungda yung ahumrom mai thadolomki bag loinana hariba kholhum asidagi sial yauna posai kyasu hurandan pokhiari Pakistan Security Force na terrorist mga Hatkhre Pakistan gi Khyber Pakhtunkhwa province security force na operation sa thaduna terrorist mga Hatkhre na Pakistan army na fongdorakli hari